Akaswani Imphal Ningthoukhongjam Suni na pau pazari ahanbada maru oiba pau. Rajyapal Ajay Kumar Bhalla na hairi malem pumbada sakhutpa nungai yaifaba poraknaba haurakliba nahasingna ahal oirabasingi wakhalonga punna chatminaba tangai phade. Nation First @75 campaign gi manung chananga sisu rajya sigi mafam kaya da tongan tongan ba thauram kaya paksana pangthoknakre. MLA Thongam Bishwajit na hairi Santi amasung tangdu leitaba poraknaba honaba haibasi hauziki matamda khwaidigi maruiba thabakni. Pradhan Mantri Narendra Modi na hairi RSS asi hek haudorakpadagi leibak ningba amadi miyamgi thabakta mangzil thaduna lakli amasung Kendra Sarkar ki karmachari amadi pensioner singda dearness allowance amadi dearness relief chada pinaba kendra gi mantri mandol gi mifamna ayaba pikre. Malem getai mafam singda pangthoknabagum Manipur dasu ahal oirabasingi numit mafam kayada pangthokki. Mapungoiba thawram Rajyagi Social Welfare Bibhagna sinduna Imphal da pangthokki. Kumsi sahigi numit palanasigi hiramdi older persons driving local and global action, our aspiration, our well-being, our rights haibasini. Thoramaduda athoiba mitunglen oikiba Rajyapal Ajay Kumar Bhalla na hairi Rajyasa thengnariba khudong chadaba khak natana malem pumbada lairiba wathok singi waruchun porokpa ngamnaba haurakliba nahasingna ahal oirabasingi wakhalonga punna chatminaba tangai phade. Ahal oirabasingna khunai amabu achumba lambida punaba hotnabada thodang chawna lawi. Makoida minungsi utpa khak natana khunai gi oiba tongan tonganba hiramsingda makoigi wakhalon lawba amadi makoibu ikai khumnaba tangai phade. Rajyagi Social Welfare Bibhagna ahal oirba myoisingi damak paikhaliba tongan tonganba yaifa thaurangsing asibusu Rajyapal na thagatpa phongdokki. Rajyapal na hai Quality is much needed in the younger generation in our complex world. However, we must also acknowledge the challenges that many senior citizens face: health issues, financial insecurity, loneliness, or the feeling of being left behind in a fast-changing world. These are real concerns, and as a society, we cannot ignore them. I understand the challenges that come with age, but I also know the deep value and experience that come with it. Our lives do not slow down, they evolve, and we continue to lead, guide, and care for our commitments. Social Justice amazung Empowerment Mantraloygi makhada Regional Resource and Training Center ama oiriba IRDEO Wangbal na sinduna malemgi ahal oiribasingi numit Thoubal jilagi Wangbal da pangthokre. Thormasida khangbu kendrigi MLA Okram Sujakumar saruk yakhe. Thormasigi manung channa lemna layangbi game amasu pangthokki amasung wakathon amasu satke. Kakching Dilas adu Senior Citizens Forum Kakching na sinduna numit asi Kakching wari da pangthokki. Thormasigi sarukamu oina Sahi marputara suraba ahal singda kudol pot piduna ikai khumnaba utki. Malemgi ahal oirabasingi numit ngasi Thauri Phi Development Committee awang posabong khulena sinduna khulasida pangthokre. Thormaduda ahal oiraba myoisingda kudol pot sing yenthokki. Rajyapal Ajay Kumar Bhalla na Gandhi Jayanti na lakpada Rajya sigi miyamda yape paujel pirakli. Mahaki paujelda Rajyapal na hai Mahatma Gandhi gi mapong numit October 2 na lakpada Miyamna mahaki mamal yamlaba achumba warol sing hingsa tawdaba masuk miyobe samajgi damakta kathokiba sing adubu ningsingli. Mahatma Gandhi na mahaki mapong numit asi miyamna thawai hakchangbu luna nanma thamba pamlamki. Lunan ba haibasi hakchang khaktagi natana miyamgi wakhalonda amotpa leitaba adubusu pamlamki. Rajyapal na hai aikoigi zatigi mapa asibu ningsingladuna mahakna pamjaraba wakhalon amadi thabak thauram singbu pangthoktuna pungning hakchang amasung akoibagi phibam lunana thamnaba hotnasi. Numit asina lakpada aikoi pumnamakna Gandhiji wakhalonbu ikai khumnaba utpu oina lunanba amatta oiba amadi santi lebe rajya ma ohelasi. Manipur Vidhan Sabha gi Adyaksha Thoksom Saityabratanasu Mahatma Gandhi gi mapong numit October 2 na lakpada Gandhiji wakhalon hingsa tawdaba amatta oibagi wakhalonda changsilasi haire. Aikoi pumnamakna dharma jati khaidana apunbagi pangal sagatuna ingtapa Manipurama ohelasi. Nation First @75 campaign gi sarukama oina Manipur Pollution Control Board amazung Center for Research and Environmental Development na sindun nomugi oiba waste management, biomedical, plastic, battery amasung e-waste gi matangda stakeholders singi interaction program ama ngasi pangthokre. Thormasa saruk yaraduna
Manipur Pollution Control Board MPCB gi Member Secretary Dr. W. Roshan Singh na hai. Asigi workshop asida mayam da pongdok chane ba hai bata samna harabada some special categories of waste, biomedical waste, e-waste, plastic waste, battery waste, some waste in the solid waste ki program asida inai da ba hai tare asisi yam di maru ba yam jo hazardous oi ba koina masibo koina special category waste na hai sin biomedical waste ni yam infectious oi lena tina jo yam sandok kali ko and masi hospital e yam thole masigi waste ga ko municipal solid waste ka tinjen na ba yate tongan stream da chakhi do buni Thaurumasiki sarukam oina tongan mahiram kayada akhang ahisingna wa ngangki. Manipur Vidhan Sabha gi Adyaksha Thoksom Sityabrata na hairi legislature singna apunbagi wakhalon da thabak tawbagi chang wangliba makai sakhot thorangi lambida manglom da changsin bangamgani wafamasi wangkai da pangthobo thauramada Sityabrata na phongdokhibani mangna hai ayamba matamda legislature sing amato oiba wakhalon da thabak tawminabagi chang asi watpagum tawri MLA singna masa gi oiba thabak singda hena mai onsinduna leiba haibasi miyamna khangnaraba wafamni masina rajya sigi sakhot thorangi thabak singda thintahanaba maram oiri ing tappa mara chetpa lamdam ama ohenba haibasi langai loisingi tophadraba thodangni masi ngakna chatminabagi tangai phadaba lei haiki pawgi marak thatna atenba break ama Lengsin Biraksi Festive Season China Lakpasida MG Hector Esther ZSEV Windsor Comet Amadi Gloucester Thobagi Kudong Chabalobiho Loan Facility Sulajay Amadi Matamatamgi Chanabo Offer Kaya Supijagani Akupamarol Gidamak Lengsin Biraksi Morris Garages MG Imphal Mantri Pukri Opposite CRPF Camp Contact number 8132954856 MG Imphal The Happy Place for Your Family. Tabiriba Pawasi Agaswani Imphal dagini. Hanagi Power Mantri Thongam Biswajit na hairi Santi amasung tangdu laitaba poraknaba honaba haibasi hauziki matamda khwaidigi maruoiba thabakni akam patal leiba nalit Imphal gi Kuntratere Suba Foundation Day gi thauramda saruk yaraduna Sri Biswajit na hai Santi amasung tangdu laitaba leitrabadi saukhutpa amasung Nungaiba khunai ma purakpu oithokloi habasi malemgi phawrba myoi kayana hairamba wafamni ingumza lising ani nifu taret phawbugi manungda bharatpu chakhwalaba leibak ama ohenaba Pradhan Mantri Narendra Modi gi lamjing makhada honariba asida mahiroising gi thawdang chawi mangna hai nalit Imphal da lanjenarakpa mahiroising radio madi television gi anchor oinabagi damak training tawba asi afaba khongtang amani Nelly Nangasi Pawada Matik Charaba Mahiloi Kaya Putoktuna, Raja Sibu Sakotpagi Makai the Sangsinaba Honabada, Achobu Togdang Lori Hainesu, Siri Bishojin Makatana Fondoki, Mahang Hai. How we have to back the calm, how we have to bring back the peace, that would be our concern. If the peace is there, so everything would be there. If the peace is not there, every environment won't be there. So, all the students, I ask for your responsibility in the national building and towards the Viksit Bharat by 2047. Thormaduda Information Technology Secretary Thoksom Kiran Kumar, Nelit Imphal Executive Director Professor Yumnam Zentana Chingba Maruba Muikya Saruk Yaki. Bharat Navy ki Project 15B gi makhada sakiba Steel Guided Missile Destroyer ma oiriba INS Imphal amadi America gi Airleg Burke Class Destroyer USS Gridley ga Arab Sagar da Passage Exercise chathakre INS Imphal na asiguma malim gi tagja singthaningai oraba lan oraiba asda saruk yaba asina Manipur khak natana awang nongpok lamdambu saktakpu gi asobo khudong chaba ama fangli lan oraiba sida leibak ani gi lan gi jahas ani asina anti piracy gi matang yaungna tongan operation gi training sing chathake hairi INS Imphal na Bharat Navy hena mapangal kankat amnabu nungaiba phongdok laduna BJP Manipur Pradesh ki wangangloi M Ashwini Kumar na hai INS Imphal asi awang nongpok rajya singi saharamagi ming loduna thonkiba Bharat Navy gi mapangal kalabat langi jahaz ni masigi damak sauthok chaba pokpo loinana langi jahaz asina lebak asigi hen mingchet poirokpo oirasanu hairi tha asigi tareta pangthok doriba mera hok chongbugi thorom mapung phana pangthok nabagi matangda ngasi Imphal gi Raj Bhavan da mifama mapangthokre Raja sigi chingamadi tamgi tongan mapurup singi marakta nungsi sanabagi achetpa mari hena chesil hanaba sahi kudungi kangla da pangthokba thorom asigi matangda pangthokkiba mifam aduda Rajyapal Ajay Kumar Bhalana sababati oiki loinana
Rajya Sabha gi MP Ningthau Leisemba Sana Jauba, Chief Secretary PK Goyal, Commissioner Home amadi atay makok thongba luchingba kaya saruk yaki mifam aduda kumai asigi mari lenjana chatok chasin tawbagi matang yauna tongan hiram kaya gi matangda khanaki hairi Dharmagi chanabi amadi lining laishol garunina sahi asigi kwak tanbagi thauram hayeng pangthoklagani hairi ngasi Ultra Sanglen Sana Konungda pangthokpa pawgi mifam amada Ultra Sanglen gi Publicity Secretary L Poidat toina phongdorokpagi matung ina kwak tanbagi thauram asi manung ayuk pung nipan taba matamda sana konungi phamnaibi sing konungda thungani masigi tungda Lanjin Purelna Ningthau Kurumbaga loinana makha tarakpa nungthilgi matamda sana konungdagi Wangkai Thangapat Community Hall da chatuna mafam aduda kwak tanbagi mapung oiba thauram pangthokani hairi Rajagi Haksel Bibaga Madi National Health Mission gi meeting makada Kwakaiti da leiba Urban Primary Health Center na sinduna Swastanari Sasak Parivar Abhiyan gi thauram Kwakaitel Thoksom Lekai da leiba Maira Sporting Union Club ta pangthokre thauram adugi manung chana longnagan balaina sing hypertension diabetes oral cancer breast amadi surgical cancer amadi meat ki anaba yauna tongan balaina sing screening tauki bawgi marak thatna atenba break amamu Nupi singna nupi oibigi anababu lotsinduna thamba thadoklasi Chatliba tha asigi leipak pokpa yumsa kaisa sagol se numit khudingi lemna gynae oncology doctor tanabata natana free pap smear test breast screening colposcopy amadi thyroid screening lemna yengthokpagi khudong chaba pizari Akupa marol gidamak NABH phanglaba American Oncology Institute Babina Specialty Hospital Sajiva Jail Road Khabaisoi Imphal East tanabiyu Akaswani Imphal dagi pau tabire Pradhanmantri Narendra Modi na hairi Rashtriya Swayamsevak Sangha RSS asi hek hogdorokpadagi lebak ningba amadi miyamgi thabakta mangzil thaduna lakli wafam asi ngasi RSS ki sahi chama subagi thauramda Pradhanmantri na phongdokibani Nai Delhi da pangtokpa thauram aduda Pradhanmantri Narendra Modi na partisan gi matamda RSS na laukiba thaudangbu singtharaduna hai imung lising kayana lanjen aduna leringai matam aduda lup asina ichang thauna leptuna miyamgi thabak tawki Asiguma thong asimak miyamgi awabada mateng pangba khak natana lebak asi nungsibagi wakalonda hena chasil hali Kendra Sarkari Karmachari amadi pensioner singda Journess Allowance amadi Journess Relief Chada umpinaba kendragi Mantri Mandolgi mifam ayaba pikre ngasi Nai Delhi da pangthokpa Mantri Mandolgi mifam loiraba tungda Information amasung Broadcasting Mantri Ashwini Vaishnaw na hai thaurang asina Sarkari Karmachari lakh 98 ka lising kunda kudong chaba piragani amadi pens lakh humphunipan lising humudra da su kudong chaba panghalagani thaurang asi chaliba sahi asigi haukiba July thagi tang amadigi chanaba haugani hairi Hauzik Sanabagi Pau, Kshetrimayum Premchand Imphal West District Football Association Sinduna Pasoi Padu the Liba Pamyal Ground Chathariba Kuntradak Shuba El Sangita Devi Memorial First Division Football League Lishingani Kunma Kuntaruki Misi Sanakiba Mesta Salam Juvenile Club Sangaitel Road na Kadangban Apunban Naharul Uripok Kangchup Road Pu Panjal Taruk Amada Maitiba Pikre District Sports Association DSA Kakching Nasinduna Chathariba Kunithodak Shuba KSS Lehau Devi Memorial Super Division Football League Ki Sanakiba Mesta LMLCC Langmai Dongna SAO Kakchingbu Panjal Ahum Amada Maitiba Pikre Kakching District Sports Association Nasinduna Chathariba Kunmathoi Shuba KK Memorial First Division Football League Ki Sanakiba Mesta DYA Elang Kangpupina AYA Kakchingbu Panjal Amasinoda Maithiba Pikre Manipur Table Tennis Association ni miyang makada District Table Tennis Imphal East Shinduna Mashidagi Kunharderuk Shuba District Interclub Amadi State Open Ranking Table Tennis Championship Lisingani Kumanga GM University Campus Laiba Indoor Stadium da Haukre Numit Manga ni Chukna Thakadaba Championship Asida Nupi Macha Amadi Nupa Machagi Under 9, Under 13, Under 17 Amadi Under 19 Punatungan Tungan Bakangluk Madi Kayuktuna Atoy Ahen Tanagani Suni Aroibada Maroiba Pau Amuk Rajapal Ajay Kumar Bhala na hairi Malem Pumbada Chakotpa Nungaya Peba Puroknaba Horogliba Naha Sing Ahal Oirbisingi Wakalon Puna Chatminaba Tangai Fade Nation First at the Red 75 campaign gi manung chananga sisu Raja Sigi Mapam Kayada Tongan Tongan Thoram Kaya Pak Sana Pangtok Nakre MLA Thongam Bishwaji na hairi Santi Masung Tangdu Laitaba Puroknaba Honaba Haibasi Hauziki Matam da Khwadi Maroiba Tabakni
Pradhan Mantri Narendra Modi na hairi RSS asi hek hawdorokpadi gi lebak ningba madi miyam gi thabak ta mangzil thaduna lakli amasung Kendra Sarkar gi karmachari madi pensioner singda dearness allowance amadi dearness relief chad pina ba kendra gi mantri mandol gi mipamna ayaba pikre pauloi jare